ꯑꯩꯕꯨ ꯄꯨꯖꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤꯕꯨ ꯁꯨꯔꯦꯗ ꯂꯩꯁꯨ ꯂꯩꯔꯕ ꯌꯥꯔꯦ ꯑꯩꯒ ꯂꯦꯡꯕꯤꯔꯛꯑꯦꯗꯅ 이비엠 ꯑꯩꯒ ꯅꯁꯟꯅ ꯈꯨꯔꯨꯝꯖꯔꯤ ꯖꯩ 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 जय हरे कृष्णा ꯑꯩꯒ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ यारे ꯑꯩꯒ ꯄꯣꯠꯆꯪꯁꯤꯡꯁꯤꯕꯨ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯁꯣꯔ ꯁꯦꯕꯥꯗ ꯑꯣꯟꯊꯣꯛꯅꯁꯨꯅ ꯄꯨꯛꯅꯤꯡ ꯆꯪꯖꯈ꯭ꯔꯕ 이비엠ꯅꯤ ꯑꯩꯒ ꯊꯣꯏꯗꯣꯛꯅꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯝꯂꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤꯗ ꯆꯍꯤ ꯈꯨꯗꯤꯡꯃꯛꯀꯤ 이비엠ꯅ ꯉꯝꯖꯕ ꯑꯊꯨꯝ ꯃꯍꯥꯎ ꯍꯩꯔꯥ ꯙꯨꯞ ꯊꯥꯎꯃꯩ ꯀꯌꯥꯅ ꯆꯤꯡꯕ ꯀꯠꯆꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯅꯤꯖꯔꯤꯕꯁꯤ ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯑꯁꯨꯃꯛ ꯊꯧꯖꯥꯟꯕꯤꯔꯤꯕꯅꯤꯅꯦ 이비엠 ꯄꯨꯝꯅꯃꯛ ꯑꯩꯒꯒꯤ ꯊꯧꯖꯥꯟꯅꯤ ꯑꯗꯨꯒ 이비엠 ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤ ꯑꯩꯒ ꯍꯧꯔꯛꯐꯝ ꯃꯥꯟꯅꯗꯕꯒꯨꯝ ꯋꯥꯈꯜꯂꯣꯟꯁꯨ ꯇꯤꯟꯅꯕ ꯈꯛ ꯌꯥꯕ ꯅꯠꯇꯦꯗꯣ ꯃꯥꯅꯤ ꯑꯩꯒ ꯑꯩꯁꯦ ꯋꯥꯈꯜꯗꯗꯤ ꯑꯐꯕ ꯑꯝꯇ ꯈꯟꯕ ꯉꯝꯖꯗ꯭ꯔꯕ ꯑꯩꯒꯤ ꯍꯥꯏꯕꯁꯤꯗ ꯈꯟꯗꯨꯅ ꯑꯗꯨꯝ ꯃꯔꯩ ꯈꯔꯕ ꯃꯥꯅꯤ ꯃꯤꯒꯤ ꯑꯋꯥꯕ ꯎꯔꯒ ꯍꯔꯥꯎꯕ ꯀꯂꯛ ꯈꯝꯕꯟ ꯆꯥꯎꯕ ꯃꯆꯤꯟꯗ ꯈꯣꯏꯍꯤ ꯇꯩꯁꯤꯟꯗꯨꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯁꯤꯗꯕ ꯃꯄꯨ ꯍꯥ ꯑꯂꯥꯖꯤꯁꯨꯕꯨꯗꯤ ꯁꯣꯜꯂꯒ ꯃꯊꯃꯣꯏ ꯃꯅꯨꯡꯗꯨꯅ ꯍꯨ ꯐꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯃꯤꯑꯣꯏꯗꯨꯅ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯆꯠꯄꯁꯤ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯏꯕꯦꯝ ꯃꯥꯅꯤ ꯑꯩꯒ ꯁꯤꯕꯤ ꯌꯥꯏꯐ ꯅꯨꯡꯉꯥꯏꯔꯤꯉꯩ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯗꯨꯅ ꯂꯩꯊꯣꯛꯄ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯍꯦꯛ ꯇꯥꯔꯛꯂꯕ ꯃꯇꯝꯗꯅ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝ ꯃꯥꯅꯤ ꯑꯩꯒ ꯑꯩꯒ꯭ꯌꯥꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯗꯣ ꯅꯁꯟꯁꯣꯏ ꯍꯥꯖꯔꯤꯉꯩ ꯑꯩꯒ ꯑꯗꯨꯕꯨꯅꯦ ꯃꯥꯡ ꯇꯨꯡꯒꯤ ꯋꯥ ꯅꯠꯇꯅ 이비엠ꯒꯤ ꯂꯧꯊꯨꯞ ꯂꯧꯀꯣꯏ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯗꯨꯒ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯏꯁꯣꯔꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯕꯤꯗꯨꯅ ꯂꯥꯛꯄꯤꯕꯒꯤ ꯃꯍꯩꯅ ꯏꯁꯣꯔꯅꯁꯨ ꯊꯧꯖꯥꯟꯕꯤꯔꯤꯕꯅꯤꯅꯦ 이비엠 ꯑꯩꯒ ꯑꯩꯁꯦ ꯁꯤꯕꯤ ꯃꯌꯥꯗ ꯀ꯭ꯋꯥ ꯆꯞ ꯁꯥꯏꯔꯦꯔꯦꯔꯒ ꯑꯩꯒ ꯃꯧꯅꯤ ꯂꯩꯁꯥꯕꯤꯅꯦꯁꯨ ꯈꯪꯗ ꯃꯁꯝ ꯃꯅꯥ ꯊꯕꯛ ꯀꯛ ꯃꯆꯨ ꯁꯪꯂꯕ ꯈꯨꯠꯁꯥꯗꯨꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨ ꯃꯅꯥꯗ ꯇꯞꯅ ꯄꯤꯔꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯗꯦꯁꯥ ꯎꯄꯥꯏ ꯇꯧꯗꯅ ꯃꯁꯤꯗ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯅꯕ ꯍꯣꯠꯅꯩꯅꯦ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯦ 이비엠 ꯃꯥꯅꯤ ꯑꯩꯒ ꯑꯩꯁꯦ ꯈꯨꯗꯤꯡꯃꯛꯄꯨ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯨꯄꯤ ꯄꯣꯛꯄꯁꯦ ꯁꯨꯄꯥꯝ ꯄꯥꯝꯖꯔꯛꯇ꯭ꯔꯤꯕꯁꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯩꯗꯦꯅꯦ 이비엠 이비엠ꯒꯤ ꯋꯥꯗꯨ ꯁꯣꯏꯔꯦ ꯁꯤꯕꯤ ꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯕ ꯍꯥꯏꯗꯨ ꯊꯣꯛꯀꯗꯧꯔꯦꯅ ꯁꯤꯕꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝ ꯂꯩꯃꯒꯤ ꯁꯥꯏꯑꯣꯟꯅꯤ ꯍꯥꯏꯗꯅ ꯂꯥꯏ ꯒꯨꯔꯨꯁꯤꯡꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯝꯃꯤꯅꯤꯗꯣ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ 이비엠 ꯃꯦꯝꯊꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯌꯨꯝꯕꯥꯟ ꯍꯩꯕꯤ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯕꯤꯅꯦꯗꯅ ꯑꯩꯒꯥꯅ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯤꯔꯦ ꯃꯗꯨꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯖꯔꯦꯗꯅ ꯃꯁꯤꯗꯕꯨ ꯅꯍꯥꯛꯀꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕꯒꯦ ꯑꯗꯨꯕꯨꯗꯤ ꯑꯩꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯆꯥꯕꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯍꯥꯞꯄꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯁꯣꯔ ꯊꯧꯅꯤꯖꯔꯤꯕꯁꯤꯅꯤ ꯑꯩ ꯃꯦꯝꯊꯣꯏ ꯅꯍꯥꯛꯀꯤ ꯁꯦꯡꯂꯕ ꯊꯃꯣꯏꯕꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯒꯅꯤꯀꯣ ꯏꯃꯥ ꯏꯃꯧ ꯏꯃꯥ ꯑꯩꯒ ꯅꯁꯨꯁꯨ ꯌꯧꯁꯤꯜꯂꯛꯑꯦ ꯑꯩꯒꯥꯏꯗꯧꯁꯨ ꯌꯧꯕꯤꯔꯛꯑꯝꯃꯦ ꯑꯩꯒꯥꯏꯗꯣ ꯅꯁꯨ ꯈꯨꯔꯨꯝꯖꯔꯦ hare krishna 이슈기 ꯑꯩꯒꯥꯏꯙꯧ ꯍꯥꯏꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯤꯡꯒꯧ ꯑꯁꯦ 이슈나 ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯧꯗꯨꯅ ꯂꯥꯛꯈꯤꯕꯗꯣ ꯑꯩꯒꯥꯏꯗꯧ ꯉꯁꯤ 이슈나 ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯕ ꯐꯥꯎꯕ ꯀꯥꯎꯔꯝꯗꯕꯁꯦ 이덕이 ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯠ ꯍꯦꯞꯄꯦꯜꯂꯤꯗ hare krishna 이비엠 시비 ꯄꯨꯖꯥꯒꯤ ꯄꯨꯡꯐꯝꯁꯤ ꯌꯧꯔꯛꯂꯦ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯑꯩꯒ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯊꯧꯔꯥꯡ ꯂꯣꯏꯖꯔꯕꯅꯤ ꯕꯨꯡꯉꯣ ꯅꯠꯇꯦ ꯅꯪꯕꯨ ꯄꯣꯠꯇꯣ ꯐꯪꯂꯛꯑꯕ꯭ꯔꯣ ꯏꯃꯥ ꯀꯩꯊꯦꯜ ꯂꯣꯏ ꯀꯥꯏꯍꯧꯔꯦꯗ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯂꯩꯀꯥꯏꯁꯤꯗꯁꯨ ꯐꯪꯂꯔꯣꯏ
ꯑꯩꯒꯥꯏꯗꯣ 아. ꯅꯧꯅ ꯁꯥꯕ ꯀꯩꯊꯦꯜ ꯑꯃ ꯂꯩꯕꯗꯣ ꯑꯗꯩꯗ ꯕꯣꯝ ꯂꯩꯔꯝꯃꯦꯅ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯤꯕ ꯀꯥꯏꯗꯅ ꯆꯦꯟꯅ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯝ ꯋꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯄꯨꯂꯣꯏ ꯂꯣꯏꯍꯧꯔꯦ ꯑꯩꯒꯥꯏꯗꯣ 하이 이마이비마 이씨 이봉호 아이코이기 람담시디 아끼 아캉나 하 뿜좀 유원도는 레이라바 지비니 섹션내 섹게담니 거이 수이봉아 ꯑꯩꯒꯥꯏꯗꯣ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯅꯦ ꯃꯦꯝꯆꯥ ꯍꯣꯏꯗ ꯑꯃꯨꯛꯇ ꯍꯪꯉꯨꯒꯦꯔꯣ ꯑꯁ ꯑꯩꯅ ꯂꯥꯛꯄꯗ ꯂꯣꯏ ꯍꯪꯉꯝꯅꯤ ꯏꯃꯥ ꯑꯝꯇ ꯂꯩꯍꯧꯗꯦ 아이 영화 파래 셰 하이나 레이나 마후신두나 하 탐모이 셴나 토니제르가 루이레네 비야마 ꯑꯩꯒ ꯑꯩꯒꯥꯏꯗꯣ 아 ꯑꯗꯣ ꯅꯁꯨꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯝꯇꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤꯕ ꯑꯩꯒꯥꯏꯗꯣ 야 하유나 ꯑꯩꯒꯥꯏꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅꯅꯦ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅꯔꯤꯕꯅꯤ 많이 하이네림니 아토이베니 하이네림니 ꯑꯗꯨ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯊꯋꯥ이 ꯄꯥꯟꯕ ꯖꯤꯕ ꯑꯃꯕꯨ ꯉꯝꯃꯤ ꯍꯥꯏꯗꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯕꯂꯤ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯕ ꯍꯥꯏꯕꯁꯤꯕꯨ ꯑꯩꯒꯥꯏꯗꯣ 이슈기 다르마 와칼론시디 칸타루라바디 ꯑꯩꯒ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ 아 ꯆꯥꯛ ꯉꯥ ꯆꯥꯛ ꯍꯥꯏꯅ ꯃꯩꯍꯧꯔꯣꯜꯗꯒꯤ ꯏꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯁꯨꯝ ꯂꯥꯛꯑꯕꯅꯤ 아레 크리스나 파레 이비에메기 와팜시슈 이시비 야닝이 ꯑꯩꯒꯥꯏꯗꯣ 아두가 이슈 빠리기 와칼론시슈 카타닝아이니냐 ꯑꯩꯒꯥꯏꯗꯣ 아도 춤다우라 시도이베마 ꯇꯥꯛꯄꯤꯌꯨꯗꯣ ꯑꯩꯒ 나 푹닝데 싱나라가 이슈어르 코럼바슈 농아이바 홍네디했고 ꯄꯨꯝꯅꯃꯛ ꯑꯩꯒꯥꯅ ꯁꯤꯟꯕꯤꯔꯒ ꯂꯣꯏꯔꯦ. 또 아둠니 아마 아이랍디 아이슈 와칼라시 시비 쪽폭자이다나 ꯑꯩꯒꯥꯏꯗꯣ 시비 아이코이기 이름단 마니푸르시다디 타박 토럼 쿠딩막다 루싱바 오이는 너버기 해화나바다 나간다기 깝실락바 띠엔제이기 삭디나 아니 톡비기 하이나비 싼나비기 마닌도 많이 나시디 많이 삐카라바 이몽싱도 파고 여우랑랍디냐 아이가이도. 이구가 아두디 아맞다 오이베기 리싱 부두나 하 낭아이가슈 시비 이쇼르 쿠럼나바시 화나겠고 ꯐꯅꯤ ꯑꯩꯒ 시비 아리 타자 ꯅꯪꯁꯦ ꯌꯥꯝ ꯁꯤꯡꯖꯜꯂꯛꯀꯗꯧꯔꯤꯀꯣ ꯅꯠꯇꯦ ꯅꯪꯅ ꯉꯔꯥꯡ ꯏꯃꯥꯒ ꯆꯠꯂꯨꯔꯤꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯗ ꯀꯅꯥꯗ ꯍꯥꯏꯔꯝꯃꯒ ꯆꯠꯂꯨꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯩꯗꯤ ꯃꯐꯝꯗꯨꯗ ꯆꯠꯄꯅꯤ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯈꯪꯗꯤꯌꯦ ꯏꯃꯥꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤꯅ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯆꯠꯂꯨꯕꯒꯤ ꯋꯥꯅꯤ ꯅꯁꯥꯒꯤ ꯋꯥꯈꯜ ꯋꯥꯔꯦꯞ ꯅꯁꯥꯅꯅꯦ ꯑꯐ ꯃꯨꯟꯅ ꯈꯟꯊꯖꯔꯒꯅꯦ ꯂꯦꯞꯀꯗꯕꯅꯤ ꯈꯪꯉꯦꯀꯣ ꯑꯗꯨ ꯏꯃꯥꯅ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯊꯥꯖ ꯅꯠꯇꯦꯅꯤ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯀꯔꯤꯃꯠꯇ ꯐꯪꯗꯕꯁꯨ ꯅꯠꯇꯦ ꯆꯞ ꯆꯥꯅ ꯏꯕ ꯄꯥꯕ ꯍꯩꯔꯤ ꯁꯔꯀꯥꯔꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯑꯃꯗꯤ ꯍꯛꯁꯦꯜꯒꯤ ꯃꯇꯥꯡꯗ ꯔꯦꯗꯤꯑꯣꯗ ꯇꯤꯚꯤꯗ ꯈꯕꯔꯅꯆꯤꯡꯕꯗ ꯄꯥꯎꯖꯦꯜ ꯀꯌꯥ ꯄꯤꯔꯤ ꯃꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯗꯥꯄꯥꯔꯦ ꯑꯗꯨ ꯈꯪꯉꯦ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯕꯤꯒ꯭ꯌꯥꯟꯕꯨ ꯃꯤ ꯍꯥꯠꯅꯅꯕꯒꯤ ꯀꯥꯡꯂꯣꯟꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ꯭ꯔꯣ ꯗꯥꯄꯥꯔꯦ ꯗꯥꯛꯇꯔꯒꯤ ꯃꯊꯧꯗꯤꯅꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯅꯤ ꯃꯥꯏꯕ ꯗꯥꯛꯇꯔꯁꯤꯕꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯖꯤꯕ ꯀꯌꯥꯕꯨ ꯇꯥꯏꯕꯪꯒꯤ ꯃꯉꯥꯜ ꯐꯪꯗ꯭ꯔꯤꯉꯩꯗ ꯃꯣꯡꯐꯝꯗ ꯂꯪꯁꯤꯟꯅꯕ꯭ꯔꯥ ꯗꯥꯄꯥꯔꯦ ꯗꯥꯛꯇꯔ ꯑꯗꯨꯒ ꯏꯃꯥꯒ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯁꯥꯗꯣ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯁꯤꯅ ꯏꯃꯥꯅ ꯍꯥꯏꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯆꯠꯂꯨꯕꯒꯤ ꯋꯥꯅꯤ ꯗꯥꯛꯇꯔꯗꯨꯅꯗꯤ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯦ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯔꯤ ꯑꯣ ꯍꯌꯦꯡ ꯍꯥꯏꯔꯛꯑꯗꯤ ꯉꯁꯤꯁꯤ ꯑꯣꯏꯇꯥꯔꯦꯅꯦ ꯍꯥ ꯃꯥꯅꯦ ꯉꯁꯤꯅꯤ ꯏꯃꯥꯗꯤ ꯆꯠꯅꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯟꯕ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯃꯤꯅꯤ ꯍꯥꯏꯕ ꯈꯟꯖꯕ ꯉꯝꯗꯕ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨꯅꯦ ꯃꯔꯝꯗꯤ ꯆꯥꯗꯅꯅꯦ ꯌꯥꯝ ꯍꯩꯁꯤꯡꯉꯤ ꯃꯤꯅꯨꯡꯁꯤꯗꯤ ꯌꯥꯎꯗꯅ ꯂꯥꯏꯅꯤꯡꯕ ꯏꯁꯣꯔ ꯄꯨꯖꯥ ꯇꯧꯕ ꯕꯦꯃꯥ ꯍꯥꯏ ꯅꯪꯕꯨ ꯊꯧꯔꯥꯡ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯏꯃꯥ ꯅꯪꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ꯭ꯔꯣ ꯏꯃꯥ ꯊꯥꯖꯒ ꯏꯃꯥꯒꯁꯤꯕꯨ ꯀꯗꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯀꯩꯅꯣꯅꯦ ꯀꯗꯥꯏꯗ ꯆꯠꯄ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏ ꯅꯪꯕꯨ ꯄꯥꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯕ꯭ꯔꯣ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯏꯁꯩ ꯅꯣꯡꯃꯥꯏꯗꯗꯤ ꯏꯃꯥꯅ ꯄꯨꯛꯅꯤꯡ ꯂꯨꯞꯄꯤꯔꯤ ꯄꯥꯔꯤ ꯏꯁꯣꯔ ꯄꯨꯖꯥ ꯀꯌꯥ ꯇꯧꯕꯤꯗꯨꯅ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯃꯉꯥꯜ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯊꯧꯅꯤꯕꯤꯔꯤ ꯑꯗꯨꯒ ꯏꯃꯥꯅ ꯉꯁꯤ ꯆꯪꯁꯤꯟꯕꯤꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯕꯨ ꯀꯔꯤ ꯈꯣꯡꯊꯥꯡꯅꯣ ꯃꯁꯤꯕꯨ ꯏꯃꯥ ꯏꯃꯥꯒꯤ ꯄꯥꯔꯤ ꯃꯁꯤꯕꯨ ꯏꯁꯣꯔꯅ ꯌꯥꯅꯤꯡꯂꯝꯒꯗ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯔꯣꯜꯒꯤ ꯏꯆꯦꯜꯗ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯗꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯃꯈꯩ ꯏꯃꯥꯅ ꯀꯞꯄꯤ
ꯑꯗꯨꯒ ꯖꯤꯕꯅ ꯖꯤꯕꯕꯨ ꯍꯥꯠꯅꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯁꯤꯕꯨ? ꯏꯃꯥꯗꯤꯅꯦ ꯅꯨꯄꯤꯁꯦ ꯄꯨꯡꯈꯥ ꯈꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯗꯕꯨ ꯅꯨꯄꯤ ꯉꯥꯛꯇ ꯃꯤꯒꯤ ꯁꯥꯒꯩꯗ ꯇꯤꯟꯈꯤꯒꯗꯕ ꯉꯥꯛꯇ ꯅꯤꯉꯣꯜ ꯁꯦꯝꯕꯁꯦ ꯏꯃꯥ ꯄꯥꯝꯗ꯭ꯔꯦꯕ ꯅꯤꯉꯣꯜ ꯑꯃꯒꯤ ꯄꯨꯟꯁꯤ ꯁꯦꯝꯕꯒ ꯄꯤꯕꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯁꯦꯝꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯤꯉꯣꯜ ꯍꯥꯏꯕꯁꯤꯗꯤꯅꯦ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯒ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯕꯦꯟ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯣ ꯏꯃꯥꯁꯨꯅꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯤꯅꯤ ꯑꯦ ꯑꯗꯨꯒ ꯊꯥꯖꯁꯨ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯤꯅꯤ ꯏꯃꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯅꯨꯄꯤ ꯃꯌꯥꯝ ꯊꯣꯛꯇꯨꯅ ꯅꯨꯄꯤꯒꯤ ꯑꯙꯤꯀꯥꯔ ꯇꯥꯟꯃꯤꯟꯅꯩ ꯑꯆꯧꯕ ꯁꯚꯥ ꯆꯇ꯭ꯔꯥ ꯆꯠꯂꯤ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯋꯥꯀꯠꯆꯦ ꯀꯌꯥ ꯄꯤꯁꯤꯜꯂꯤ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯨꯅ ꯅꯨꯄꯤꯗ ꯑꯙꯤꯀꯥꯔ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯃꯤꯟꯅꯩ ꯑꯗꯨꯒ ꯑꯃꯝꯕ ꯂꯝꯕꯤꯗ ꯅꯨꯄꯤꯕꯨ ꯍꯥꯠꯅꯕꯒꯤ ꯂꯥꯡ ꯊꯥꯛꯄ ꯑꯗꯣ ꯗꯥꯄꯥꯔꯤ ꯈꯔ ꯉꯥꯡꯂꯗꯤ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯦꯕ ꯈꯔ ꯉꯥꯡꯕꯩꯗꯤ ꯀꯩꯅꯣ ꯈꯔ ꯉꯥꯡꯕꯩꯕꯨ ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯤꯅ ꯑꯉꯥꯡꯁꯤꯗꯤ. ꯅꯨꯄꯤꯕꯨ ꯍꯥꯠꯅꯕꯒꯤ ꯂꯝꯕꯤꯗꯨꯗ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯈꯣꯡꯗꯣ ꯊꯥꯡꯖꯤꯜꯂꯤꯅꯣ ꯍꯥ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯈꯣꯏ ꯃꯁꯦꯜꯁꯦ ꯃꯥꯅꯧꯅꯦ ꯑꯙꯤꯀꯥꯔꯗꯤ ꯃꯇꯣꯟꯇꯃꯛ ꯂꯥꯛꯆꯒꯗꯕꯅꯤꯅꯦ ꯑꯗꯨꯒꯅꯦ ꯊꯥꯖ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯇꯦ ꯍꯥꯏꯗꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤꯕꯁꯦ ꯃꯀꯨꯕꯣꯛꯅ ꯅꯠꯇꯦꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯅꯦꯝꯄꯣꯛꯅꯅꯤ ꯃꯅꯦꯝꯄꯣꯛꯅ ꯍꯥꯏ ꯄꯥꯔꯤ ꯏꯃꯥꯗꯤꯅꯦ ꯅꯣꯡꯃꯇꯕꯨ ꯏꯃꯧ ꯅꯨꯄꯤꯁꯦ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯏ ꯎꯜꯂꯛꯇꯦ ꯀꯥꯏꯅꯅꯦ ꯑꯩꯅꯦ ꯃꯤꯉꯣꯟꯗꯒ ꯋꯥꯔꯤ ꯁꯥꯖ ꯂꯥꯛꯆꯈꯤꯗꯦꯀꯣ ꯅꯪꯒꯤ ꯋꯥꯇꯥꯗꯣ ꯊꯥꯖꯒꯤ ꯎꯂꯩꯕ ꯑꯎꯟꯄꯣꯠꯁꯦ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯏꯀꯨꯕꯣꯛꯇꯨꯅ ꯏꯅꯦꯝꯗꯨꯅ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯗꯅ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯂꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯤꯔꯛꯂꯦ ꯇꯥꯏꯕꯪꯒꯤ ꯆꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯗꯅ ꯁꯥꯒꯩꯁꯤꯗ ꯇꯤꯜꯂꯔꯦꯗꯅ ꯑꯃꯔꯣꯝꯗꯅ ꯇꯥꯏꯕꯪꯄꯥꯟꯁꯤ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯤꯕ ꯃꯃꯥꯒꯤ ꯒꯔꯚꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯄꯤꯛꯄ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯜꯇ꯭ꯔꯥ ꯁꯥꯎꯟ ꯂꯧꯔꯒ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯂꯒ ꯅꯨꯄꯤ ꯑꯣꯏꯔꯝꯃꯒꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯝꯇ ꯈꯟꯊꯔꯒ ꯌꯦꯡꯉꯣꯕ ꯏꯃꯥꯁꯨ ꯊꯥꯖꯁꯨ ꯗꯥꯄꯥꯔꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯆꯥ ꯍꯥꯠꯄ ꯉꯝꯕꯤ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯣꯏꯌꯦ ꯏꯔꯥꯟꯁꯤꯡꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯗꯥꯄꯥꯔꯤ ꯊꯥꯖ ꯅꯁꯥꯒꯤ ꯋꯥꯔꯦꯞꯇꯤꯅꯦ ꯅꯁꯥꯅ ꯂꯧꯖꯔꯒ ꯅꯪꯒꯤ ꯅꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛꯇꯣ ꯍꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃ꯭ꯔꯤꯇꯔꯥ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯌꯥꯗ ꯍꯨꯛꯀꯗꯕꯅꯤꯀꯣ ꯄꯥꯔꯤ ꯅꯪꯒꯤ ꯋꯥꯉꯥꯡꯁꯦ ꯏꯃꯥ ꯇꯥꯕꯗ ꯌꯥꯝꯅ ꯏꯀꯥꯏꯔꯛꯀꯗꯧꯔꯦ ꯅꯈꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯐꯔꯦ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯕꯨ ꯑꯩꯅ ꯀꯔꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯒꯦ ꯏꯃꯥ ꯌꯦꯡꯉꯣꯏ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯃꯤꯠꯇ ꯑꯍꯥꯟꯕ ꯎꯖꯕ ꯏꯁꯨꯗꯣ ꯅꯨꯄꯥ ꯑꯣꯏꯍꯟꯅꯤꯡꯉꯤ ꯁꯤꯗꯅꯤ ꯍꯥꯏ ꯅꯈꯣꯏꯅꯗꯤ ꯈꯪꯉꯣꯏꯅꯦ ꯅꯨꯄꯥꯅ ꯍꯥꯟꯅ ꯄꯣꯛꯄ ꯅꯨꯄꯤꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯗꯤ ꯃꯃꯜ ꯌꯥꯝꯅ ꯋꯥꯡꯅ ꯂꯧꯅꯔꯤꯕꯅꯤ ꯃꯗꯨꯕꯨ ꯀꯅꯥꯅ ꯂꯦꯞꯄ ꯃꯃꯜꯅꯣ ꯏꯃꯥ ꯑꯁꯤꯗꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯝ ꯆꯠꯅꯔꯛꯂꯕ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯍꯩꯖꯤꯡꯄꯣꯠ ꯊꯥꯕ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯍꯦꯛ ꯂꯥꯛꯄꯗ ꯖꯇ꯭ꯔꯥ ꯄꯨꯅꯅꯕ ꯃꯆꯥ ꯅꯨꯄꯥ ꯍꯥꯟꯅ ꯄꯣꯛꯄ ꯃꯧ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯤꯅꯔꯤꯕꯅꯤ ꯃꯗꯨꯗꯤꯅꯦ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯤ ꯋꯥꯅꯤ ꯑꯩꯒꯤꯗꯤꯅꯦ ꯗ꯭ꯔꯛ ꯆꯥꯕ ꯅꯝꯕꯔ 4 ꯀꯥꯞꯄꯒꯤ ꯃꯃꯥ ꯑꯃꯅꯅꯦ ꯖꯇ꯭ꯔꯥ ꯄꯨꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯆꯥ ꯅꯤꯉꯣꯜ ꯃꯃꯤꯡ ꯂꯩꯔꯕꯤ ꯂꯩꯕꯥꯛꯅ ꯁꯛꯈꯪꯅꯔꯕꯤ ꯄꯣꯛꯄꯤ ꯃꯃꯥ ꯑꯃꯅꯅꯦ ꯄꯨꯍꯟꯕꯤꯌꯨ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯅꯤꯗꯅ ꯂꯩꯕꯥꯛꯀꯤ ꯋꯥꯗꯤ ꯅꯠꯇꯦꯗꯅ ꯏꯃꯥ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯒꯔꯚꯅꯨꯡꯗ ꯃꯥꯡꯍꯟꯈ꯭ꯔꯒꯗꯤ ꯃꯥꯂꯦꯝꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯏꯃꯥ ꯀꯧꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯕ ꯏꯃꯥ ꯄꯥꯔꯤꯌꯥ ꯌꯦꯡꯉꯨ ꯇꯨꯁꯦ ꯁꯦ ꯀꯅꯥꯅꯣ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯏꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩ ꯂꯥꯏꯕꯩꯕꯨ ꯂꯥꯏꯊꯣꯛꯅꯁꯨ ꯈꯟꯒꯅꯨꯀꯣ ꯀꯅꯥ ꯂꯩ ꯀꯅꯥ ꯂꯩ ꯐꯔꯦ ꯑꯩꯅ ꯀꯧꯕꯗꯨ ꯈꯨꯝꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯎꯁꯤꯠꯇ꯭ꯔꯥ ꯈꯨꯝꯃꯤꯌꯦ ꯃꯝꯌꯥꯏ ꯃꯝꯌꯥꯏꯅ ꯇꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯈꯨꯝꯗꯦ ꯅꯈꯣꯏ ꯀꯅꯥꯝ ꯈꯨꯝꯗꯦ ꯑꯩ ꯈꯨꯝꯗꯦ ꯑꯗꯨ ꯐꯔꯦ ꯑꯩꯈꯣꯏ ꯄꯂꯦꯝ ꯁꯛꯄꯤ ꯏꯆꯦꯗꯤ ꯀꯗꯥꯏ ꯆꯠꯈꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯑꯩ ꯁꯤꯗ ꯂꯩꯅꯦ ꯅꯤꯁꯥꯅ ꯅꯃꯤꯠꯇꯣ ꯆꯨꯝꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯪ ꯏꯆꯦ ꯑꯩ ꯂꯥꯛꯏꯌꯦ ꯂꯥꯏꯕ ꯅꯪꯅ ꯂꯥꯛꯄꯁꯤꯃꯛꯇꯕꯨꯅꯦ ꯌꯨ ꯉꯥꯎꯔꯒ ꯍꯦꯛꯇꯃꯛ ꯃꯔꯥꯛꯄ ꯅꯠꯇꯦ ꯅꯣꯡꯃ ꯐꯥꯗꯣꯛꯁꯨ ꯐꯖꯅ ꯃꯔꯥꯛꯎ ꯀꯩꯗꯧꯕꯒꯦ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯏꯆꯦ ꯍꯥꯏꯁꯤꯕꯣ ꯑꯩꯁꯤꯕꯨ ꯌꯥꯝ ꯊꯤꯔꯕ꯭ꯔꯅꯦ ꯏꯆꯦ ꯃꯝꯌꯥꯏꯅ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯝꯕ ꯃꯇꯥꯡꯒꯤ
Hey, pare. Nami amsite. Nana harisi anna aye kudung tiba thoktradi lakpa yadi sinine. Natro. ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯃꯝꯌꯥꯏ hai namit nanado isep sep kat nang naron nare phai hek phai ra dana ne ai le kai sigi mamang da I kai jai da ko ibo Ichia. Napa laiba bu like thok na su lobi ka nu dai chim hal palem sakpi. nate ni bungo nangi na wong na tause isi bu kai roi le kai sigi mamang da ipwani hai bai kai jari hai ba Ichia. 맘야이 상곰 잼자라키게 Hey, kari sangom. 아 Hey, 상곰 sangom simenu. Mamyai sangom takpi ba minate kama. tha oi nang tha oi nang tha oi nang aphawa sinjak ti nang khak sa roi ko nang ado nang na lai si bu kari maram gi no ha hayo Ichia. Ichia nusibi. Ngasidi naupada sin kita pida ba yadri si. Angang tumbudo. Baga pai baga na piyam chawdri. hai nangon da pi na ba ne sen kai sikim phau lai te ko As Ichia. Aichia naupa tumpu nida. Naupa tumpok lai ba ipwa nida. tong po goi ra ba su ne Adujo Ichia ga hek thangno ba naupa ni ai ga hek thang na boi pai wo ra ba su ne ai wasak khra ba Ay, Ichia wasak tu kan malida Ichia mal kita ndo piu ga. oi da ba ngang ba ni sa sa ba jwar sa na ba suning da ba nang ipwa wo ra ba su ne ai na pi ra roi hai ba sin sakro sa Bunga, pare. Mamyagi siya. Tangay padaba ana yekinya ba. Mamyagi hay siya. ꯃꯝꯌꯥꯏ ꯑꯩꯁꯨ ꯃꯝꯌꯥꯏꯗꯗꯤ ꯁꯦꯜ ꯄꯤꯖꯔꯔꯣꯏ ꯋꯥꯔꯧꯕꯤꯔꯅꯨ ꯃꯝꯌꯥꯏ 이제 아이시 이시에게 이름 강나 뽑고 샤게기 비바 라이브니네 이시 hai nang bu pi ba ni hai du na kai dong na ga da ge ha ba lai khidra ba ima ipa na thambiram ba mal chang lawin khol pum na ba na khut ta loi na tum khre 아모 하오레 ningole khoina su na thanda pokpani haidana kaya da nungsina tawjai ha 에 까까까까는 또디 하이노네 에 마트와이 로기네 까는 또디 하이노네 Yeng. 이제도 까나 하이노 nangama chau chau na leina kum mama gi leiba ki na bini haiduna nangna ningon chakau bu soi khoi bu leite 하오레 하오레 imana bi pum na mangna mapam da chakau bu na khra ai khoina thonglon chinduna kaptu nei sa sing bu them du den hen 쯤매 이제 쯤매 뭐 까나달리 하기 제이 구딩기 닝올 작업원입니다 아이기 이철싱 손나 가봉원이지 손 가봉원에 봐두고 이제 그래서 이제 nga시디네 아이기 안타 버니시 에세이트네 사키 아이기 안타 버니 하시니 거 nang 이제 yi wasak ne ai khangi ko hai nang yi hing chabi gi sari wasak to tawra no ai pira roi hari basini ai pira roi da ba pira roi 이제 삐르러 pira roi 야래 삐르서 야래 아주 아이지 사가이기 비바니코 이제 아이 비바니코 아이 누파네 유 탁게 잘 사는게 이닝 가난 루팅 맘마틱 라이테 I am live 할 테니까 넌 나와도 돼 나와 들어오도 돼 라이브 ꯑꯩꯈꯣꯏ ꯃꯝꯌꯥꯏꯁꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯕꯦꯕꯥꯔ ꯊꯝꯕꯤꯔꯤꯒꯗꯒꯦ ꯄꯤꯕꯥ ꯃꯥꯒꯤꯗꯃꯛꯇꯗꯤ ꯏꯟꯗꯣꯝꯆꯥ ꯏꯃꯥ ꯈꯣꯏꯅ ꯋꯥꯕꯤꯔꯤ kuiraro ai wase sirani ꯏꯃꯥ mamai mamit hagatle makhong makut ka se loini pom khat khre ꯏꯟꯗꯣꯝꯆꯥ ꯅꯤꯡꯉꯣꯜꯅꯤ ꯅꯨꯄꯤꯅꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥꯁꯤꯡ ꯂꯣꯏꯅꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏ ꯏꯃꯥ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨ ꯑꯃꯗꯤ ꯏꯕꯣꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯡꯕꯟ ꯊꯥ ꯂꯥꯛꯄꯗ ꯍꯩꯁꯣꯏ ꯍꯩꯔꯨꯛ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯠꯆꯔꯤ imagi pare ꯑꯗꯨꯕꯨ ꯃꯝꯌꯥꯏꯒꯤ ꯋꯥꯈꯜꯗꯗꯤ ꯃꯄꯥ ꯃꯃꯥ ꯐꯥꯎꯕ
ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤ ꯅꯪ ꯃꯝ ꯌꯥꯏꯗꯤꯅꯦ ꯇꯁꯦꯡꯅ ꯃꯤ ꯅꯠꯇ꯭ꯔꯕꯅꯤ ꯃꯉꯣꯟꯗ ꯏꯃꯥ ꯄꯥꯕꯨꯡ ꯅꯤꯡꯁꯤꯡꯕ ꯉꯝꯅꯅꯕꯒꯤ ꯀꯣꯛ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯇꯥꯏꯕꯪ ꯄꯥꯟꯁꯤꯗꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯔꯒꯅ ꯃꯤꯔꯥꯏꯕꯤꯕ ꯅꯨꯄꯥꯅꯤ ꯍꯥꯏꯔꯒꯅ ꯃꯃꯜ ꯋꯥꯡꯅ ꯍꯦꯛꯇ ꯈꯟꯕ ꯃꯁꯤꯕꯨ ꯌꯥꯔꯤꯕ꯭ꯔꯣ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯇꯤꯛ ꯆꯥꯅ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯕꯤꯒꯗꯕꯅꯤ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯆꯥꯎꯈꯠꯂꯕ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯂꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯒꯤ ꯃꯇꯦꯡꯅ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯪꯗꯣꯛꯂꯒ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯍꯨꯒꯤ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕ ꯐꯠꯇꯦ ꯃꯁꯦ ꯑꯥꯏꯟꯅꯁꯨ ꯌꯥꯗꯦ ꯄꯥꯔꯤ ꯃꯈꯣꯏꯒꯨꯝꯕꯤ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯛꯀꯗꯕꯤ ꯋꯥꯌꯦꯜ ꯆꯨꯛꯂꯤ ꯄꯥꯏꯗꯨꯅ ꯃꯣꯠꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯆꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯦꯡꯗꯣꯛꯄ ꯉꯝꯕꯤ ꯊꯋꯥꯏ ꯀꯌꯥꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏꯅꯦ ꯏꯃꯥ ꯄꯥꯔꯤ ꯅꯨꯄꯤꯒꯤ ꯃꯃꯜꯗꯤ ꯅꯨꯄꯤꯗꯅ ꯂꯦꯞꯆꯒꯗꯕꯅꯤ ꯏꯃꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯈꯛ ꯃꯤꯔꯥꯏꯕꯤꯔꯣꯏꯗꯕꯅꯤ ꯏꯃꯥ ꯄꯥꯔꯤ ꯉꯁꯤꯗꯤ ꯏꯃꯥꯕꯨ ꯅꯪꯅ ꯚꯥꯞ ꯇꯥꯍꯜꯂꯦ ꯏꯃꯥ ꯅꯨꯄꯤꯗꯤ ꯃꯥꯂꯦꯝ ꯂꯩꯃꯒꯤ ꯁꯥꯏꯑꯣꯜꯅꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤꯅꯤ ꯑꯣꯝꯆꯥꯛꯅꯔꯕ ꯃꯥꯂꯦꯝꯁꯤꯗ ꯁꯥꯟꯇꯤꯒꯤ ꯏꯔꯤꯛ ꯈꯤꯛꯄꯤꯕ ꯉꯝꯒꯗꯕꯤ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯕꯨ ꯀꯧꯔꯤꯅꯦ ꯏꯃꯥ ꯄꯥꯔꯤ ꯉꯁꯤꯃꯛ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯄꯨꯝꯅꯃꯛ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯂꯧꯁꯤꯡ ꯄꯥꯡꯒꯜꯇꯅ ꯊꯦꯡꯅꯃꯤꯟꯅꯒꯗꯕꯅꯤ ꯊꯣꯠꯇꯕ ꯂꯩꯔꯥꯡ ꯑꯃꯃꯝꯇꯒꯤ ꯂꯪꯂꯥ ꯑꯃꯃꯝꯇꯅ ꯐꯖꯔꯕ ꯃꯄꯨꯡ ꯐꯥꯔꯕ ꯂꯩꯔꯥꯡ ꯄꯔꯦꯡ ꯑꯣꯏꯈꯤꯕꯒꯨꯝꯅ ꯄꯥꯡꯒꯜꯒꯤ ꯊꯧꯅꯥ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯟꯁꯤꯟꯕꯤꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯖꯕꯅꯤ ꯏꯃꯥ 이마기 빠리 이마수 누비니니 해 이마기 칸타우드라보 와칼라마나 이사는 이사부 누비 요이비기 마복다 뽁리바니 하이버세 이마하나 까우톡두나 맘라바 와칼기 까코농다 레이루라바 이마부가 시디 낭나 기안타 할래 이마기 봉어 이마미 깝톡래 빠리 이마 빠리 땅라바 미요이 복시다 ngasi디 아이기 이밋 아시나 아한보이나 우자가다우리비 ꯅꯨꯡꯁꯤꯔꯕꯤ ꯁꯨꯗꯣ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯏꯇꯝꯕꯥꯒꯁꯤꯗ ꯁꯥꯟꯅꯖꯕꯗꯣ ꯎꯖꯅꯤꯡꯂꯦꯅꯦ ꯍꯦ ꯄꯥꯔꯤ ꯑꯗꯨꯗꯤ ꯏꯃꯥ ꯗꯥꯛꯇꯔ ꯆꯠꯂꯔꯣꯏ ꯄꯥꯔꯤ ꯑꯗꯨꯗꯤ ꯑꯩ ꯉꯥ ꯂꯩꯔꯨꯔꯒꯦ ꯀꯣ ꯏꯃꯥ ꯊꯥꯖꯕꯨꯅ ꯂꯨꯅ ꯇꯧꯕꯤꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯗꯣ ꯐꯖꯅ ꯄꯤꯖꯔꯒꯅꯦ ꯅꯁꯨ ꯅꯨꯄꯤꯗꯨꯒꯤ ꯌꯥꯏꯐꯅꯕ ꯅꯤꯡꯕꯤꯔꯗꯕꯅꯤ ꯀꯣ ꯏꯃꯥ ꯄꯥꯔꯤ